Leina-gadaba peace agreement khudek phajinkhiba tangai riba pambaina luchingba UNLF ki bioi ahum NIA na phajinkhiba si handakki erang asiga mari leina-gadaba mande operation ama chathagani haibagi NIA na pau pirakhibadi lei haina Chief Minister N Biren na haikre SKTV news ki editor Ras Nongthombam ga akhanana unaba amada Chief Minister N Biren na hai NIA na UNLF ki luchingba mioi ahum tha sigi tang 16 da Imphal dagi phakhiba si ngamkhai lanna lo na yadaba thabak tawrambagi case singi matangda oirambayai adubu chap chaba maramdi khangba ngamdri NIA na khanghalakhiba haibabu operation ama chathagani haiba khaktani karamba mafamda kanagi mathakta chathagadaba operation no haibadi khanghalakpa lekhide peace process ta leinana thokliba thodok asi karino haibadu MPA gi luchingba singa wari sanare Delhi da su pau faunare athubada Delhi da MPA gi luchingba sing chatlaba yari loinana thodok asina UNLF ka taunariba peace process ta akaiba thokhaloi haikhi NIA की operation तमा समायना insurgency और अदे अतई की द लाइनी हाई बसी में दी information लाई अदुगा specifically करम बजागा द करी की तो गदो यूनिवर्सिटी द कोई द information मुझे हाई दोक तेव मणिपुर द थोई बत होक सिक दी मरी लाइन द माले हो जिकी फारे बकेस अदुना हो जी आई मोई की हो जी peace talk लाई बनी ना peace talk लाई री मोई की कोई की MPA की मोई की leader सिंधु आई गसु उन्नरे अदुन मोई आइडियल leader से पाव फाउनरे just नोई हो जी peace talk लाई बनी करीनो तो उन्नरे मिसे मरम दो करीनो Karigidam ka tawuno do noy khangtong no na mo problem ngasi salabi tha tara farabai rang asi hauzik fauba double engine lengak te lotion mangamdabagi matangda editor Ras Nongthombam na wahangi paukhumda Chief Minister N Biren na hai irang asida suspension of operation su de ladiba Kukilal Holup Singh yaugumsu yaudugumsu tawba amadi center na ehen before season abada misi mina hena thokadabanina ka hena misi mina thokhandana irang loishina bo honabada matam khara changbani me ahum dagi thokliba irang asida supna tangi kanglup furup ani mukna ba amadi miyam gi ihau natabida hana dagi fumduna leiramba aron balalong ama safong lakpa amadi khulai paiba militant sing yaushili haibagi wahang chaw na leibanina irang asi loishina bo honabada khudong chadaba kaya mayokna bani Lenga ki oinadi chap chaba tawfum thokpa adumak tawri matam changhandana irang loishin gi hairabadi center na ahenba sakti sizinaduna thabak tawba mathau tai haiki si masidai da matam kitang sang se kaino da pot si amna manung da phumnaraga leiramba pot amakhak oina tholakhiba adugi mathakta arms militant karamba arms militant huji Bharat Sarkar amadi Manipur Sarkar ahumgi marakta suspension of operation tawrga lei haiba kangbu khara yawbu gumsu tawba yawdu bhung tawbagi samamnaba maraksida matam kitang changbane otherwise matam changnandaba haisi Bharat Sarkar na matam changnandaba haisi force tawbada huji leiba casualty disagi hena casualty wangani aduna ikhoi government gi khwaidagi potsi casualty minimum casualty da thohandana solution ama porokna bhona bodo madudai matam kitang changbani aduga masimangna ikhoi effort ti yam phajana piri na yada maina thamjage